AT Unit 38 Samtung tu hiang khang Naran Kunjin Krishnau mayam Bunba loire aduga lamtu Shengdokpagi Boy jik thabak haure Gopi adu nate nang bottle khuning regadi tilo khokpa yani mayam gi Krishnau mayam free da leibase wakhan loi phanjalli aduna thabak tawdaba yade khoi khun ngakpa lan pangba adu khatana hoi keno nate ông giờ hút đè cái đi vô nè bác ông si về snow à tên này aduga ngasi Akoibagi unit asigi mayai sangnen leibagi ground asida mafam sina koliba angang mayamgi football match amsu sanahan gani